Mukesh Ambani gi masani pa tomba Anant Ambani ngarang hal luhongkre. Masigi mamangda haukiba March tang amadagi ahum bhauba numit humni sangna Gujarat ki Zamangarda pre-wedding ceremony lupa crore lising amaga saniya khaimapan sangna pangthoki. Luhongba sida lupa crore lising manga taruk bhaubadi sangki haina panari. Angakpa luhongbani. Century asigi oina khwaidagi sel sangba harau mathoi kabaga loinana masu gi mangal ga loinaraga jagoi isai makhal gi sana thaknaba malem gi mafam kayadagi lakpa phauba guest kayaga loinana pangthokiba angakpa luhongba ma oiki. Masiga eikhoi Manipur ga yengnarurabadi pura tayonabane. Luhongba masa ma pangthokpada sendon na khwang goiba yaudaba nate. Madusu lupa lakh ahum mari khakiwani. Adubu Ambani gi luhongbagi sebao mada lupa lakh taruk-tagi taret phawbagi manungda sangi hairi. Magi dudi invitation card ta natre. Kari no yamna yauri. Angangba sana masugi laptop size box amada sana lupa na thinba laisang Vishnu, Lakshmi, Krishna, Radha, Ganesh ki lai mathang embroidery tauraba pasmina sol amasu yauri. Magi invitation box amagi mamalduna eikhoi swaida kabak chauba luhongba ma pangthokpa yagani. Adui wadi Ambani family na sebau piribadu VIP, VVIP ngaktani. Lairaba amatana saruk yaruba ngamba nate. Adunadi magi luhongbasi thoina pukning thogatningai oide haina kanagumbana hairakani. Eikhoi swaidana miyam punba thagdok wathok toimanbagi potyeng chayengi wanaribani. Adubu Anant Ambani ga Radhika Merchant ka luhongbagi potyeng mayam adu parubada loiba ngamde. Shor phunge tawe sana lupa manimukdagi crore piba sari khongu bag car gi mathakta phazaraba yum phawba khudol tongnai. Salman Khan na Dubai da leiba flat ama lupa crore 30 piba ma gift tawe. Donald Trump gi masanupi nasu America da leiba lupa crore 30 piba yum mama khudol tawe. Facebook ki founder Mark Zuckerberg na lupa crore sani piba aeroplane jet ama piki. Luhongba sibu aeroplane potyeng piba amukta thakidri. Aeroplane di tokro. Jahaz macha luxurious yachts phawba yauri. Aeroplane yachts tanate. Alphabet company ki CEO Sundar Pichai na lupa crore samaga 30 piba helicopter ama khudol tawki. Sina su loiba natri. Magi luhongbasi ngaklambadagi sum nokninglai. Onthokpa luhongba haibaduni eikhoi swaida kaleja yam tawba khara lei. Luhongbada cake kakpa lak sangna phijanga khanba khudop sinaba photoshoot hanjin tawba noina yamna ngamlagadi Ambani gi matau tamudana. Aduna mayam luhongbada yariba makhai paisa sangdanaba hotnaminasi.